Akasbani Imphal Wahengbam Rajesh na pau pajari ahanbada maruiba pau Criminal Justice Administration gi matangda satharakba seminar ngasi Imphal da loisankre FIFA World Cup Football Final Match ki yengduna Rajya Sarkar na hayeng Rajya da leiba mahi loisangsing chuti thadokre Manipuri film gi saknaraba director Oken Amaksam ngasi laikidre Rajyapal yauna luchingba kyan awaba phongdorokli Med Department na Manipuri Jila Kharada hayeng nong kana chugani hari leibaki atei mafam kharada red alert lauthokre amasung sitting taramapan laigadaba sangsakin nongju mifam hayeng degi haurgani mifam mathang thagi tarau humdoi phawba chathagani Criminal Justice Administration gi matangda numinini chatharakpa seminar asi Imphal gi Manipur State Film Development Society gi auditorium da loisin kre Rajya gi Home Bibak Law and Legislative Affairs Bibak amasung Manipur Judicial Academy na punna sinba seminar asigi ngasi nini chanba aroiba numita resource person singna mi phaba amasung jamin piba NSA Prevention of Illicit Trafficking yauna Preventive Detention Law gi matangda wa ngangki Loisambigi Tharumda Saruk Yakiba Rajigi Griham Mantri Govindas Konthokjom Nahai Seminar Asina Andakta Nauna Semdokiba Ain Singi Maramda Ningtina Kanganbaga Loinana Criminal Justice Administration da Mayok Nariba Kudongcha da Basing Amadi Anoba Criminal Law Ahumapung Pana Chananbada Chauna Mateng Oirgani Mahanghai Mipamasa Saruk Yariba Resource Person Amadi Miamna Seminar Astigi Chauna Kanaba Panglagani Khali Numinini Satharpa Seminar Asingarang Rajapal Ajay Kumar Balana Hogdokibani FIFA World Cup Football Final Match ki yengduna Rajya Sarkar na hayeng Rajya sa leiba mahi loisangsing chuti thadokre Rajya gi Education S Higher and Technical Education Adult Education amasung S CERT gi Commissioner cum Secretary Ningthokjam Geoffrey na thokpa cherol amana hai Rajya sa leiriba Bosem Kosem CBSE gi makhada leiba school sing University yauna Higher Education gi institution sing amasung college sing hayeng ningthokaban numit asi chuti oirgani Karamsyam MLA na hairi Rajniti gi khudong chaba launaba honabada ayat apan sing pibadagi chakot thorangi thabak thintahale Langthabal Mairel Khongdang asi pawmi singa unaba amada Siri Syam na hai chakot thorang amadi miyamgi yaifa thorang sing paikat pahaibasi miyamgi mihut oidiba singi tangai fadraba thogdangni adubu karigumba matamda mikhalda maiti horaba natraga bot lepningba singna ayat apan thonba haibasi miyamgi mayoktani amasung leibak masa tadaba thongni Karamsyam na hai mahaki mayokta hanagi MLA Ojoy na High Court of Manipur thangalapa wakat adu handakta court asina yumpham yaudaba aranbani haiduna dismiss tokiba adubusu mahakna taramna okay Sri Syam na hai Lambi tarawdo siyembagi matangda Bharat ki Prime Minister da wakatpa Governor da wakatpa Chief Secretary da wakatpa Vigilance takpa RTI kajanba aduga amuk PIL Taraga, Sahi Mangasi, Lambi Tongsiam, Amata Yadava, Program Habusu Yadava, Karimamata Tova Yadava, Kendri Development and Anakopuna Indeli, Anakitan, Kandahalingi, Kitan Levamasa Tahalingi. Regional Institute of Medical Sciences RIMS Imphal bu plastic sizinadaba campus ama ohenaba khongjang ngasidegi haukre Thaurang adu hospital asigi medical superintendent Professor N Sanjeev Singh amasung Kayakal SAP gi nodal officer Professor Y Govindara Singh na hokdoki Thauram gi sarukama oina hospital gi iram nala sing chengtok pagaloina campus asigi mafam kya da hundok lamba plastic bottle amadi plastic gi polam sing khomjin ki Khongthang asigi sarukama oina ngasidegi hauraga mathang thagi kuntra phawba Nomaijing kudingi campus asigi manungda plastic gi polam sing khongatpagi thabak chathagani Ngasi ahupa numita RIMS ki mo getegi traffic island phawba amot akai sengdoki RIMS Imphal bu plastic sizinadaba campus ama oina honabada mipung khudimangna mateng pangbinaba appeal tawrakli MLA RK Imona ngasi water ATM booth ama hangdokre Rajya Public Health Engineering Bibak ki makhada Sagolban Mainolekta saba ATM water booth hangdokladuna MLA RK Imona hai Sagolban Kendra da water ATM booth thamba asi ngasi gi asiga tharaga ani subani Thaurang asina miyamda liter kungi jar amada lupa tarada ising leiba phangani Manghai Wahengbam Lekai natraga Kangabam Lekai da athuba matamda water ATM booth ama thamnaba thaurang tori Shri Imon hai Manipur ahan boina pung kunmari ising pigadaba water reservoir ama Bijoy Govindada semgat lagani. Tabiriba pawasi Akasbani Imphal degini.
Manipuri film ki saknareba director Oken Amaksam ngasi ayu anganbada Imphal East jilagi Kongba Khetri lekai da leiba masagi yumda leikidre mahak matam sangna naduna leirakpani masagi sahi humpu mari sukre mahak asi National Award phangkraba film maker music composer amasung actor amani Nifunitoi suba National Film Award mahangna Mayofigi masa film gidamak National Film Award for Best Feature Film in Manipuri phangki mahangna Mayofigi macha China Telangana mai Nungsitel lamai amasung khongthang na singba maming leraba Manipuri film kya direction pikhi idom lakpani idom kini ai bangi hauna sa ong sani Sangnarba film director Oken Amaksamna leikidabda Rajapal Ajay Kumar Balana awaba phongdorokli warolamada Rajapal nahai National Film Award phangkraba filmmaker asina Manipuri cinema da thudok hendokpa dan tawrami mahana film kaya direction piduna hawgalagliba artist sing amadi filmmaker singi puning thawalami Oken Amaksamna leikidabda Mukhyamantri Yumnam Khemchan Singna thamoi sokna awaba phongdorokli social media da thagapa mahaki awaba phongtopagi warolda Siri Khemchan hai Oken Amaksamna Manipuri film shakhanaba tawramba sing tungi mirolna singthaduna leihoragani mahangna leikidabada asina Manipuri film gi lamda mengkhatpa ngamnaroidaba achauba awatpa ama leiragini hainasu Mukhyamantri na makha tari mahaki awaba phongtopagi warolda hanagi Mukhyamantri Nongthomam Biren Singh na hai Oken Amaksamna Manipuri cinema gi lamda honarama thabak sing aduna tungi mirol busu pungning thawgatlagani mahangna leikidaba asi Manipuri film gi achauba mangjaba amani hainasu Siri Birena social media da thagapa mahaki awaba phongtopagi warolda hairi Oken Amaksamna film forum Manipur gi vice chairman su oirami mahangna leikidabada forum asinasu awaba phongdrokli Manipur State Film Development Society na ngasi numidang society asda pangthokpa awaba phongtopagi thoramda Oken Amaksamgi photo da leikatuna amasung candle thanuna ikai khumnaba utkhi India Med Bibangna Leivak asigi mafam ayambada nong kana chugani hari Sub Himalayan West Bengal Sikkim Uttarakhand gi mafam kyada nong chugani haina red alert lauthokre Arunachal Pradesh Assam Meghalaya gi mafam kyada nong ka hena kana chugani hari Jammu Kashmir gi Poonch jila da khangaudana ising isau thorokpa amasung chingning khaibigi thokdokta nupi ahum yauna mioi mari sire kaya amana thiba khangdana leiri Akashbani pawmin hai mi kanba amasung tengbang bagi thabak haujik kana chathari India Meteorological Department Imphal Center ki paw matungina Manipur hayeng Tamenglong Senapati Kangpokpi Ukrul Kamjong Jiribam amasung None gi mafam kyada nong kana chugani aduga Bisnupur Imphal East Imphal West ki mafam kharada akhak araw yauna nong chugani Manipur gi jila kyada ngasi mayai orap nong chukhi Indian Red Cross Society Bisnupur District Branch ki tara mari suba mapo kumon thoronga mari lenana nomagi ba I dan toba amadi hakchang kaya dan tobi wasak lobagi kem ama RIMS ki Department of Transfusion Medicine da pangthokre Jila sigi Deputy Commissioner su oriba IRCS Bisnupur District Branch ki President Puja Elangmangi Mieng Makhada IRCS Bisnupur District Branch Youth Unity Strength Isok Saya Turf Foundation SPTC, NISM, Max amasung RIMS ki Department of Transfusion Medicine na punna sinduna kem atu pangthokpani thoramadra mioi kayana lemna I dan tawki amadi volunteer ahumna makoy haksangi kayat dan tawnawagi wasak lawki Relief Center for the Welfare of Differently Able Person Manipur Lingkhaki bagi tarahum doi suba kumon thoronga mari lenana ngasi nomagi ba lemna laing bagi kem ama Imphal West jilagi Senjam Chirang mayai lekai da leiba Senjam Chirang Youth Club ki Community Hall da pangthokre tangkak naina chatharapa outreach program asigi manung channa ngasi mioi kya lemna layengki JMA Students Organization Manipurna Rajya Sarkar atu matamda Tamenglong Toksem Headquarters lambi sembina mataksilagli loop asigi President Raninglung Newman Hai Toksem Subdivision da leiriba miyam lambi asi phatabana kudong sadaba kaya mayok nahale lambi asi mioi kya gi hingnabagi maruiba lambi ama oiribani nongju thagi matamda lambi asi asuki matik phatabana ana ek yaropada sathok sasin tawbada kudong sadaba kaya mayok nari Library and Information Center Kaksing na sinduna English amasung Mathematics ki oiba sangdam nabada makok mathang takraba singda mana yen thubagi thorma ngasi pangthokre
Kaksing Phoksupa Laikai de Leba Library asigi auditorium da pangthopa mana yengthopagi thoromda class 3 dagi 10 phawgi makok mathang takraba mahiroisingda mana kusin nakhi. Nauna officer oina sanglaba Assam Regiment gi officer sing ngasi Churachampur jila da leba Assam Rifles headquarters da orientation program gi sharu amoina chatki. Makoina war memorial de ikai khumnaba ulaba matung ex servicemen amadi makok thongba official singa unaduna wari saki. Maragasta Assam Rifles na tongan ba loop sangstan amadi khulgi khulakpa singa unaduna wari sabagi thabak makhata na chathari. Chandra Khongi Maira Paibi Singh Thawalgi social media influencer Singh Sengmaijing Kunogi ward member Kamongi local youth Singh Maibam Youth Development Club ki Miyoi Singh Khulgi khulakpa singa unaduna security amadi miyangba lainariba marigi matangda wari kya sanaki hari. Akasbani Imphal-dagi pau tabiri. Sangsaki nongju mifam hayengdagi hauragani mathang thagi 12 phawba chathagadaba mifam masida punna sitting 18 laigani mifam masida ain kaya putoktuna khanabaga loinana pass tawnaba honagani Sangsaki nongju mifam ningthina pangthokpada mateng pangbinaba kendragi Parliamentary Affairs Mantri Kiren Rijijuna birodi dolsingda appeal tawri. Nai Delhi da Sangsaki mifam gi mangwanina rajniti dol punamangki oiba mifam ama pangtholoduna tungda paumishingda wangangmada Shri Rijijuna rajniti dolsingda appeal tawroduna hai nongju mifam asi ningthina asoi angam yauduna pangthoknaba honabada makhoigi chawrba thodang lei. Mang hai sangsat haibasi mipung kudimakini aduna sarkarna tongan ba business amadi bill sing puthogadori mifam asi ningthina mapung phana pangthokpana lebak asigi yaifaba oigadori bani Shri Rijijuna hai. संसद का मानसून सत्र कल से शुरू होगी। आज सरकार ने ऑल पार्टी का फ्लोर लीडर्स का बैठक बुलाया है। हम पूरे पॉलिटिकल पार्टीज को अनुरोध करते हैं ये जो मानसून सत्र है इसको अच्छी तरह से चलाने में सब योगदान करें। विशेष करके जो ये मानसून सत्र है कई इम्पोर्टेंट बिल्स बिजनेस सरकार की ओर से लाने जा रहे हैं, इसमें सब सहयोग करें। अगर विरोध भी करना है तो बातों के जरिए ही विरोध करें, हंगामा ना करें और हम अपने तरफ से पूरा योगदान देंगे, सहयोग करेंगे। Sangsaki nongju mifam hayengdagi haugodoriba asigi mangwanena sarkarna kaudana rajniti dol punamaki oiba mifam ama Nai Delhi da pangthokre. Ngaksel Mantri Rajnath Singh sababadi oiduna pangthokkiba mifam aduda Parliamentary Affairs Mantri Kiren Rijiju amasung Rajya Sabhagi luchingba JP Nada na chingba saru yaki. Mifam hek hauropaga birodi dol singdi mapanda thokki. Pauming Singh da wangangmada Trinamool Congress ki MP Mahua Moitra na hai Congress Samajwadi Party DMK JMM Trinamool Congress amasung Aam Aadmi Party yauna birodi dol singna meeting adubu yaningdaba phongdoktuna mapanda thoknaki. Adumoinamak yaningdaba phongdoklaba tungda Congress ki MP Jairam Ramesh CPIM gi luchingba John Bitras JMM gi Mahua Maji amasung Trinamool Congress ki MP Mahua Moitra yauna birodi sadasya sing amuk hana meeting adu yauki. Hauzik sanabagi pau Mangsatabam Premananda dagi. FIFA World Cup listing ani kuntur ke final match ngasi ahing nongyai matung pungkhai chatpada mamang ke champion Argentina ga Spain ga New York ki New Jersey Stadium da sanaragani. Argentina ing listing ga chamapal humputara Nepal listing amaga chamapal marifutaruk amasung mamang ke champion ni aduga listing amaga chamapal kuntra English amaga champal marifutara amasung English ngani tara marida runners up takhi. Spain na English ngani tarada World Cup amurak laukhre. Cup asig ahumso mafam gi damak hawkiba ahing nongai matungda sanikiba matchta England na France pu panjal taruk marida maithiba piduna senjeng gi takama laukhre. Hauzik fawbagi oina France ki Kylian Mbappe na punna panjal tara chanduna chathriba World Cup asida khwadigi yamna panjal chanba ngamba sanaroi oiduna Golden Boot ki mana fangbagi lambida mangjil thana lairi. Argentina ki Lionel Messi na panjal nipan chanduna anishuba khwaidagi yamna panjal chanba ngamba sanaroi oiri. Bharat ki badminton sanaroi PV Sindhu na Japan Open title lorokpada Premananda Narendra Modi na thagatpa phongdorakli. Warolamada Premananda na hai mangna tournament asida mai pakpa asina lebak asigi naha kayada pungning thogatpaga loinana tungda lakadaba chakdamnaba kayada saruk yaningbagi ithil piragani. Rajesh Thagachari Premananda aroibada maroiba pau
Criminal Justice Administration ki matang da chatharakpa seminar ngasi Imphal la loisingkre. FIFA World Cup Football Final match ki yengduna Rajya Sarkar na hayeng Rajya se laiba mai loisang sing chuti thadokre. Manipuri film ki saknarba director Oken Amaksam ngasi laikidre Rajyapal yauna lusimu kana awaba phongdoroli. Med Department na Manipuri jila kharada hayeng nong kana chugani hari leba ki atei mapham kharada red alert lauthokre amasung sitting taramapan laigadaba sangsaki nongju mifam hayeng degi horgani mifam mathang thagi tara hundoi ba chathagani. Paul Lujare.